Manipur thokliba hana sunabagi thawdok ningthina thorang tawraga thoalakibani report. Manipur thokliba kangluki hana sunabagi wathok asi mathana tholakibana nathi akhanana thorang tawraga thoalakibani haina Independence People's Tribunal gi report na phongdokli. New Delhi da ngarang phongkiba Independence People's Tribunal IPT gi report na hai digital media kuthana kanglup aman atopa kanglup amada khushauna ba pokhan be yaba wafam kya sandorakpan maram oiraga maite amasung Kuki Jau Fru ki marakta nungsina da bigi sang hengalapani state ki mari leinaba authority na su hiramasi gi matangda matam sana thabok pekhat pangam hode mataw sumna kanglup ki hana sunaba thawdo asi nomonom gi phibam lusilakhi bin haina su report aduna phongdokli komja english ngani ga kunga mari the People's Union of Civil Liberties PUCL na linkhat ki ba tribunal asigi chairman Supreme Court ki judge oiramba Korean Joseph Noi oidi High Court ki judge oiramba thabak tigi potharaba IAS IPS officer oiramba sing advocate oiba professor journalist human right ahiwa activist na singwa masak naiba mioi kya na member oidi lamai satru ka maudraga mari panba report atun hai Hauzik su mayu mai kai mai thadopi khraba mioi lising humpu hena Manipur gi tuan maphamda hangba relief camp sing sangje pham lawduna leiri awaba taraba mioi sing adu karama matamda masa masa gi mayumda hangadagi haibadu tamangam da phipam amada leiri tribunal gi report na hai Manipur High Court na kumja English ngani ga kungo humdoi gi March kunga tereta maitei singbu schedule tribe ki status pinabi gi matangda recommend tawkibaduna Kuki Jau Fru ki mioi sing amadi Naga singda nungnang ba pokhan bigi khudam mek sing na upa phangki court ki yathang adu ki mayok to kumja English ngani ga kungo humdoi gi me humda singi district singda protest release ki rally ayamba ingtapa loshin ki ba taraba sum phom khrada pamda ba thodok tholak padi ki Manipur sin ba thuna kanglok ki hanu suna ba thodok tholak ki bane atopu wa phamna singi mapham ayamada Kuki singna popi pambi thajilak gi matang dani haina Palladuna report aduna hai nongthom Biren minister oiringai war on drug lauthoki baga loina popi pambi singmang tagan bigi thawrang la kholakpana Kuki sing amuk hena khosauna ba pon ki Bisnupur Sampur Imphal East Imphal West Kaksing Kangpok Piamadi Senapati na singba tuan ma district sing da laidiba mioi kya unaduna wari sanaraba matungda tribunal gi report asi phonglakpani report asi the state ki authority sing na matam sana mathau Tawa Taurang sing lokhat haudabaga loina misa miam ngak sianba ngamkidabagi wapham mek sing na phangli central government su constitution gi makhara lokhat pham tokpa Taurang sing lokhatuna Manipur matam sana ingta pa phibam hanjanhana na bokhona khidi khulai paiba kanglu khrana maning tauna hana sunabagi thawdok singda yauksilakpada state ki mari lena ba authority na matam sana mi yengsang haudabagi wapham su report asida pali Kangluki hana sunaba sida media na lawriba thawdangi matana report asina hai print media na misang mikhai naiba mongna pau phom gloina asum aran kumna thigat khidabagi mawong u phangi digital channel amadi social media kuthangna aran ba pau ke sandoktuna kangluki hana sunaba thawdok sing hena pakthok sapthok hana bo hona khena su report asina phongdokli UNC Manipur law na yadana sanglakpa mi top sing na isaw thokli Anglo Kuki war haiba pandub ama India gi history da lekti Myanmar amadi Bangladesh ki kanglon kaina sanglakpa illegal immigrants nga Manipur isaw thokle han United Naga Council UNC na thadorakpa sirol amana phongdorakli council asigi information and publicity secretary James Hauna khuyek piduna thadorakpa sirol amana hai hause thokliba kangluki hatna sunaba sinan Naga Fru ki mioi sing sawn kudong sadaba meuna hali Kuki Jau Fru ki mioi sing na tuan ba authority sing da pishin ki ba memorandum da yumpham yawda bo wapum kaya marum yawba thingnari UNC na Manipur hauzik maite amadi Kuki Jau Fru ki marakta thogli bhana sunabagi thawdo losin hanana ba ngamba thak to hona dun lakhi adu bolebak thibadigi watho asi matam sana losin hanwa ngamdana lairi watho asi ga mari leina Kuki Jau Fru ki mioi singna thadorapa warola masum tuan ba authority singda pishin ki ba memorandum da Naga gi puari semdok satopga loina Naga miyam ikaiba pibigi wapum kaya marum yawba thingnai Kumja English sing ani ga taraga tarukta anauba district sing CM kibegi mayokta Naga singna yaning da ba phungdok gi matang na sirol sina hai Senapati amasum Sandil district ki saruk khara lauthoklaga anauba district CM kibegi thawong asi laingak pana khudong sana bani haibegi mingda Kuki sing pelana na ba pekhalak pa thawrangni Kuki Jau Fru ki mioi sing na Union government Isreal gi prime minister European parliament amadi United Nations sing ora pishin kiba memorandum singda puwari lana wan to piba wafam kaya marum yauri
Kumza ing lising amaga samapan ga taraga tereti ing lising amaga samapan ga taraga mapan phawbad Anglo Kuki war thoki hairibadu aranmani hariba matamadu urkhul sandel amadi Tamenglong da leiba Naga nupi amasung angang sing hatpaga loinana yomai thakibagi thawang sa takhibani hairi Saru tekpadigi operation tawuda laikhidabagi wahauda banhokre Sumang tusinbadigi yet thangba khongi saru tekpadigi Regional Institute of Medical Science RIMS-ta operation tawnanaba hidak tharaba tungda nupi adu laikhidabagi matangla RIMS authority na thawai wawai bidre haiba waka thangaladuna misi asigi matangna semkiba JS na ngasi numidang wairamdagi sakmaida ban tawbawkhre doctor singna ningthina layengbi hidi amasum hidak kaptuna Kapaduna maram warga sikibine habigi wakata laikidra nupi edugi maming laisram ningol hizam ongbi ebemsa si yang khagin thikawi ma awang shakmai laikai digi mohon ki loina bini misi isugi matana ngarang GSM CM duna RIMS authority da maralai bamioi singa du puthu amasu makoi bu sap sap serak pi yu haba demand tawduna thabak lokhalakna bagi matam tharakibani aduba RIMS ki mekedi sap sap pakhum ama phawba laktri haiduna ngasi nungthil dagi Imphal Dimapur lambi sakmai da miam horaktuna bancha takibani banasina maram Duna National Highway number 2 da Satokashin Tauribasingda Saunu Kudong Saraba Mayonare Mitop Lising ni Fuganithoi Sanglaki Haiba Wapam Kukina Yaning the Bapfongdorakli Myanmar political gi sarangaba phibam leiba maram na mitop lising ni fugani thoi ngam kai lanchin duna sanglaki haina DG Assam Rifles na phungdo ki buwa pham bu Kuki Zau Council akan mamong na yaning do phungdorakli council asina thadorak pasiol man hai Myanmar gi sentorak pa miyoi sing Mizoram Manipur amadi Nagaland sing ba awang nong poki tuan state sing da sangjapam lawduna leibani hangi se minister N Biren aran bu wapam sandok tuna Manipur illegal immigrant kya leiri haina phongdorak tun irang hen sagana bokhane Myanmar gi sanglaki ba miyoi lising ni fugani thoibu illegal immigrant oina lawbu langani Myanmar thukliba lan amasum miot winai khang ngamdabadagi ngamkai lanthokna sangjapam lawkibani Assam Rifles na free movement regime gi protocol matungina biometric data record tawa amasum documents sing yengani madumagna Myanmar gi sanglakliba miyoi sing adu illegal immigrant ni hana lawi adi media house kharana aranba wapam sandoktuna furup ama bulan uhanba yaba mongna aranba pawphongla kole bakthibani Manipur khundari ba Kuki Zau furuk ki miyoi sing illegals immigrant nathi matam kya gi mamang gi lamdam sida khunda aduna laklabani Kuki Zau furuk ki miyoi sing atamna moral sibu wapam phongdorak pa yaning di hairi online gaming bill parliament pass tokri Lok Sabha ngarang Promotion and Regulation of Online Gaming Bill 2025 pass tokraba tungda ngasi mifam loiba numiki sarangna ba mak Rai Sabha ras pass tokre makal khudimaki sel thana ba online game thingna bagi panam da bill asi puthorakpani Union Cabinet na bill asi parliament puthokna bagi matang da aya pikhrabani hiramasagi mata na ngasi Rai Sabha bill asi khanana ba Union Minister for Electronics and Information Technology Ashwini Vaishnav pukhalaki bill adu puthokladuna mahna hai naha oiriba miyoi kya online game da laisu hanbaga loinina yamlaba senpham ama aremba manghanba maramna bill asi parliament pass tawna ba thorang lokhalapani sokholakpagi matung ina tuan me gaming platform singna sel thana ba makhal gi online game puthorak maramna sahi nauriba angang singda asoba seking ama pire malem gi tuan mafam da miyoi kya na game makhal asi pamna sanabagum India ra sahi nauriba miyoi sing online game na sel thana ba gi thong sa tharakpa thengnare hari online gaming gi matana national legal framework ama semna bagi panamda bill asi parliament pass tawna ba aurang lokhalakpani kariguma bill asi pass tawrabadi makhal khudimaki paisa thana ba online game sing thinglagani athingba sigi mayokta kanaguma online gaming promote tawraglabadi sahi uhum phaw jail thamaga loina lupa crore ama fine thiangadori online gaming gi advertise tawbasing buna sahi ani jail thamaga loina lupa lakh yankhai gi fine thiangani hari hiramasi matang da report amana hai online gaming gi manung saliba sing di kanagumana sel deposit tawraga ahenba sel tanabagi wakhalonda online ni sanaba game akhal kudimak thingbagi tangai phadaba matam yorokli athingba sigi mayokta leiba lanai miu emadi platform sing IT Act 2000 gi section 69 clause a gi makhada book tawi hai sel thanadana online ni sanaba game sing athingba leiti edu hiramasi matana mari leinaba regulatory authority da register tawgudabna haba wafam bill asida mayek sing na yauri Singsek tharakpadigi amaga nungsi sana laimina ngamdabani
Landam asida nungsi sanana khundaminaragli yellow fruipsingi marakta mapalamdiki salakpa lining laisola mari satnabi manadaba miyoi singna singsep tharakpadigi amaga nungsi sanana laiminaba ngamdabani haina yellow mi fruki secretary RK Vijayalakshmi na phongdokre Government Hindi Teachers Training College Imphal Council for Education Administration and Management amasum yellow mi frup manipuna punisinduna Government Hindi Teachers Training College da Cultural Resources and Peace Building High Hiram the Pangthokpa Nomigoeba International Workshop the Mat Wapamasi Fundokibani. Taramadur RK Vijayalakshmi Makatan High. Lamdamasida lady by yellow fruits in Amatu when Nushisan and Himina but Matam Kaki Mamani Honadun Laki, Adobo, Mapalam di Salakpam Singna, Equimashil Gimerta, Singshep Taduna Amagamaga Nungshina Bohonari. Lamdamasida yellowing Adi Kundaminaragi Bamuation, Singna Punamak. Mayuk namina ba mathoktai matamama da mashil gi marak pau phau na bawatu no wakal tana da ba kya leram labasu ima amata gi masani khana ing tapalam da mama ohena na bokhot namina saikhi IMC ki income lakada ba lambi sing kakhi badagi regular master role amadi contract employee sing ki tolop tha tarama thuirom pi mangam dana leire Manipur lengan Imphal Municipal Corporation IMCS subnata gi maming ta gi oina thambiba amadi IMC की ओइने इनकम लाकदब लंबी खुदिमा कक्थखिबदगी कॉर्पोरेशन असिगी रेगुलर एम्प्लॉयी सिंगी था निपान तोलोप पीब ngamdri aduga master role amadi contract employee singi oina tha 13 gi tolop píb ngamdana leiri hairi pausisna puma paugi matung inadi IMC ki income lakna lambi habadi SS sing loina mak IMC digi mundi khibadagi income lak ngamdabadagi employee singi tolop píb ngamdabani IMC की ओइना लाइजरम SS सिंह खरा पल्लबदा गुवाहाटी हाई कोर्ट खुमलंपा की बस टर्मिनल सिंह बस सु अमनी अदबो मसिबु IMC दिगी मुनबिख्रे हाउस इमा कैथेल अहुमना सिंह बदगी इनकम खरा लाकपना तना अतै लकनिङाइ लैत्रे हाइदि मसिगी महैना इम्फाल शहर मनुङ अमदि अकोइप मफम सिंह लुना ना थमनबा सिट सेमबगी थबक फावबु पांगथोक पंगमदबगी फिवमदा हाउजिक लैरि हाइदि इंग्लिश सिंगमगा समापन ग यांखै के तरुकी ममांग इम्फाल टाउन कमिटी Masigi matungda Imphal Municipal Board haina kaurammadagi Imphal Municipal Council olaba matungda English ngi taraga marigi February tara marida Imphal Municipal Corporation IMCS olakibani adubu maming tagi oiba IMC haibadu oire Central Sponsor Scheme sing haibadi Zanram Amrut Smart City hairi wising asi paikhatpa yanabagi dama Imphal Municipal Corporation on kipagum tawre hari Paushin hai IMC the income lakadaba lambi sing munbi khibaga sapmanabadagi corporation asi nomongi areng puthabaga sapmanari hausi IMC gi oina income lakningai amata leitabaga manari hari IMC gi oina income lakningai oiramba asi muthatkraba matungda tha amagi compensation oina Manipur lengana lupa lakh 30 manga IMC da pirame dubo haribe senpam asina IMC gi oina sejanabu konada bana lupa crore amada hengat pi hana lenga ki mapam da haijaraba sutabi dana laire maram adun IMC gi income lakada basing loina munbi khibadegi hausi employees sing gi tolop pi ngamdana lairakpani hairena su pawks na makhatari pawks na IMC gi regular employee MR amadi contract employee singi tulopi na bohona bata thama da lak mark foduga Imphal Shahar IMC na sit singmaga mari lainana sijinari bagari singi thau gi damak lupa lak kullom khars tawri adobi income lakningai lambi munbi khibadagi IMC si haujik maming tagi oina mathibong yaudaba sa manana lairi IMC on matamda Indian Constitution humdraga mari Amendment Act 43A gi matung ina piri ba haksing adu hausi IMC da amata phangdana lairi hari amarom da IMC gi oina lairi ba mayor gi horaga makhata ba councilor sing asi asuki matik thak nem na thambire council gi cooperator olibis maming tegi oire phangan pham thokpa amata phangandre adu handak pangthoki ba duran kap amadi athawu sing ning numit 13 August na singwala BT park na singwa si chengba amadi mari laina ba thabak thorom singi IMC na warabas wana mapung phana pakhat ki hari Speaker Satyabrata amasum MLA ani Delhi da paishinkre Speaker Thoksam Satyabrata NPP Legislative Party ki leader Sheikh Nurul Hasan amadi BJP ki MLA Kongkham Robindrongrang numidang athiangba Delhi gi damung Imphal thadokre hari hausi phawgi oina Speaker Thoksam Satyabrata amadi MLA ani na Delhi ri sakhiba du gi sapsab maram khangmangamdri pauksesna phangba paugi matung ina MLA ani amadi Speaker Thoksam Satyabrata na ngang numidang Delhi ri sakhiba du masa masa gi lanai gi oiba thabak sing leibi gi sakhibani hari Indo-Myanmar border operation ki sakti hengat hanaba AR personal sing drone technology amasu modern warfare training pigadori
Laibasiki North East region ki saruk ama oiriba Indo-Myanmar border paring the ain kain illegal immigrants sing amadi drug yawn kusu khulai kya lalon bigi thabuk sa thariba si mapung phana thingnaba border deploy toriba laibasiki khwaidi ki liraba paramilitary force am oiriba Assam Rifles personnel singi operational capability hengatnaba modern warfare training amasum drone technology matik sana pigadawri IIIT की मैकेरी की border ngakliba Assam Rifles personnel sing advanced drone training amasum refresher course na singwa training matik sana piduna matau karamna drone fight operation sizinagdagi protocol karamna maintain tawgdagi habi yauna singi khudong thiningai oiba jaga singda surveillance amasum logistic support yauna skill training kya pigadori 1835 ta linkhat ki Assam Rifles asi hauzik faw army ki operational command makhada leiduna north east station maroina Manipur Nagaland Mizoram amasung Arunachal Pradesh amadi Myanmar galonari kilometer lising amaga satruka nifugo humdoi gi ngamkhai asi ngak siandun lerki paramilitary force asi kariguma kana cross border criminals militants amadi singi kudong thininga oiba jaga kyana maram oiraga porous border sing the ain kaina mitop kya sangsilakpa sing asi thiengnana bokhona bada operational goeba singnaba kya ma thingnari hainasu paus the report awri adubo IIIT ki matingna pigadori pe advanced drone training amadi refresher course sing asina Assam Rifles personnel sing the hen operational capability hengat halagan hari panbaya abri Assam Rifles ki kangbu singda advanced drone technology pinabi ki matangda Assam Rifles amasum Indian Institute of Information Technology ani gi marakta MOU ama sign tawna khrabane su paus da makhatana phongdorakli Manipur appropriation to bill parliament pass tawkhri parliament ki nungzumi pham da Lok Sabha amasum Rajya Sabha na the Manipur appropriation to bill 2025 amasum the Manipur goods and services tax amendment bill 2025 pass tawkhri Manipur appropriation to bill si state ki sale season na parliament pass tawkhraba bill sing adu appropriation oina laklaba tungda ek onabigi dam India ki president ayaba pigadoribani ayabe hek phangbaga satliba senba se English sing ani kunga manga kunga taruki sahi gi senpham sing mathang season ba yaragani amaramna the Manipur goods and services tax amendment bill 2025 si hana satnaramba GST adudagi semdok sadok laba tungda parliament puthorakhibani haujikti bill asisu parliament ki house ani mangna ayaba pikre ani su paus na makhatare duga tendana sum myam na thamjaram gi haujukoi na di myam paus matang sa sinjarage amas makhata ba no ba update myam punang amine national sigi mekeri gi myang pham da makhata na thamjari makhata ba no ba update myam punang amine si